Imphal City ki Chakwa Thoranga Mari Lenana Finance Commission tagi Imphal Municipal Corporation da thadakiba yamlaba senfam miyoi kharana lana sijunakre haibagi wafam lakle IMC da thadokiba tongan ba project singa mari lenaba senfam sing numit mangani gi manungda thabak suba haugadabani natrabadi aranba tawbada chenaba miyoi sing miyam khangna expose tawragani haina thangmaiban kendrugi MLA Khumukcham Joykisana cheksilwa thamlakli Khoyathongda leiba yumda paumi singa unaba amada MLA Khumukcham Joykisana hai Imphal City ki manung chena tongan mafam singda Imphal Municipal Corporation ki makhada angang singhi park semba drain sengba amadi lambi semba yauna tongan ba chakwa thoranga mari lenana central government dagi yamlaba fund thadokhraba fawba ayamba sijunadana leire haibagi wafam lakli hiramasigi matangda 13 suba Manipur Legislative Assembly mifam dagi hauna takshinduna lakibani wathok asigi matangda concerned mahut minister ga hakthengna unadana paudamba laikre Loidana concerned minister nasu IMC ki mayor in charge ta akanba instruction tawduna darkar leiba thabak thauram paikhatnana ba haikiba laikre adubu tha ama henjilaklaba fawbada hiramasigi matangda IMC ki makaidagi matik chaba thabak thauram paikhatpa udri mahot minister asi IMC ki mayor in charge na lumna laurabra haibagi wahang phawba lakli state asigi miyam gi oiba yamlaba senfam lana sijinaba fraudulent practice asigi matangda chief minister gasu unaduna wari sanaba laikre chief minister nasu aranba tawbasingi mathakta chepira u action loge haibagi thazaba fawba pirakpa leire karigumba implementing agency amadi marilinaba engineer singna hairiba thabak sing asi numit mangani gi manungda thabak paikhatpa haugadabani natrabadi matik chaba document amadi evident ka loinana chief minister amadi mahut minister da approach tawragani haina MLA Khumukcham Joykisana cheksilwa thamlakli Sarkar sida leiriba implementing agencies dina engineer singsina ngasi dagi numit mangani gi manungda thabak singse tawdragadi miyam gilan lana sijinabani haidana loima expose tawtokani ai hiram singi matangda honorable chief minister gi manang su ai chalure honorable chief minister nasu masidaida sarkar gilan thummangan ba fraudulent practice tawwa aranbal putrokoto chap chaba dandi pigani angonda su se iro oidna haire nongsu tha Sanctioned Imphal Municipal Corporation Kuthang the Kaitoki Pishamayam do, Tabak Sudok Piro, Natragadi, Miam Gilan to Mangan Benedana, Sarshit Tonaba, Magimatate, Honorable Senda, Mr. Sanction. MLA Khumukcham Joykisana makha taraduna Prime Minister Awas Yojana ki makhada yum sabang amjadaba beneficiary singda ahanba phase ki lupa lakh ama makhai pibagi manungda lupa lising humpu piraga yum khara saba honare adubo atopa kharana IMC amadi maho department ki akanba instruction ki matung inna beneficiary singda yum saba haudrabadi paisa thadok loi haibadagi beneficiary singna sel puduna yum machet khara saba haurabasu paisa thadok piduna leidi Nongjuta matamga oibana masagi yum kai tugairaga yum khara saba hauraga loishinba ngamdabana yum leifam phawba leitadana bharagi yumda phawba leiba yaunari Nongjuta di hauba khaktangairi makhatana nongchurakigani phibam asida awaba khudongchadaba kaya mayoknariba beneficiary sing asigi yengbiraga PM Awas Yojana gi beneficiary sing da phifam thokpa sel PBU thadokpiu yum sing asi nongjuta na hena kansilaktingai da loishinana bohonasi isu asida Manipur lengak amadi mahot minister na akhanaba meeting changbiduna scheme asigi beneficiary sing na thengnariba awaba sing kokhananaba hotnasi haina MLA asina appeal tawrakli Mayum Lejadressing to Puvalak Patotana, Maset Loy Sagalam Matak Sukupangam the Bakamtong Yam now horrible state of the lady of Zixi. Prime Minister Awas was Naina, Mitundana, Honorable Prime Minister Gi, Mingbo Shinaraga, Packet Kibasako Torangi, Asugum Basako Torang say, implement of the Hibase, Tarkagi Su to Bakui Lady Ba, member or Baku Sumai Tiningaini, Prime Minister Awas was Nagi, second phase Gi, Natraga fast phase Gi Pajapang Driba, Masigi Pasha, Sangan Bini Haduna Pasha Kumi Bakambusing say, Masisu Atu Umatum the Fagat beneficiary mayam the appeal to Jabana, Adu Pasha Piu, Pasha, Sangan Hala Pasindo, Makoto Frauni, Adu Kudaka Pau, Piu, Makoshindo, Pava.